ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯋꯥꯔꯤ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯁꯣꯏꯕ ꯉꯥꯝꯕ ꯌꯥꯎꯔꯕꯗꯤ ꯉꯥꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ 2020ꯗ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤ ꯒꯨꯔꯒꯥꯎꯟ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯋꯥꯋꯥ ꯂꯥꯎꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯃꯐꯝ ꯑꯁꯤꯗ BPO ꯑꯣꯐꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯁꯦꯐ꯭ꯔꯣꯟ ꯒ꯭ꯂꯣꯕꯦꯜ ꯀꯣꯑꯣꯄꯔꯦꯁꯟꯁꯨ ꯑꯃꯅꯤ ꯋꯥꯔꯤ ꯑꯁꯤ ꯍꯥꯏꯔꯤꯕ ꯁꯦꯐ꯭ꯔꯣꯟ BPO ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯋꯥꯔꯤꯅꯤ ꯂꯣꯀꯦꯜꯒꯤ ꯃꯤꯑꯣꯏꯅ ꯍꯥꯏꯅꯕꯗ ꯑꯣꯐꯤꯁ ꯑꯁꯤꯅ ꯁꯥꯈ꯭ꯔꯤꯕꯁꯤ ꯍꯥꯟꯅ ꯃꯣꯡꯐꯝ ꯑꯣꯏꯔꯝꯃꯦ ꯍꯥꯏꯔꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯃꯤꯑꯣꯏ 100ꯗꯒꯤ ꯍꯦꯟꯅ ꯆꯍꯤ ꯀꯌꯥ ꯊꯕꯛ ꯁꯨꯗꯨꯅ ꯂꯥꯛꯄꯁꯤꯗ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯁꯤꯗ ꯑꯟꯅꯦꯆꯔꯦꯜ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤ ꯃꯈꯣꯏ ꯈꯔꯅ ꯍꯥꯏꯕꯗ ꯂꯤꯐꯇ ꯇꯣꯡꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯒꯨꯝ ꯐꯥꯎꯏ ꯈꯔꯅ ꯖꯒꯥ ꯑꯁꯤꯗ ꯀꯩꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯇꯣꯏꯅ ꯑꯍꯤꯡ ꯊꯦꯡꯂꯀꯥꯟꯗꯗ ꯇꯥꯏ ꯍꯥꯏꯅ ꯍꯥꯏꯅꯔꯤ ꯑꯁꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯃꯟ ꯑꯣꯏꯔꯦ ꯃꯗꯨꯅ ꯑꯣꯐꯤꯁꯀꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜꯗ ꯁꯔꯨꯛ ꯑꯃ ꯑꯣꯏꯕꯒꯨꯝ ꯑꯣꯏꯔꯛꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯖꯒꯥ ꯑꯁꯤꯒꯤ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯑꯗꯨꯕꯨ ꯖꯒꯥ ꯑꯁꯤꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯑꯣꯐꯤꯁ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩ ꯆꯪꯅꯗꯦ ꯇꯝꯅꯩ ꯍꯥꯏꯗꯨꯅ ꯔꯣꯖ ꯅꯨꯄꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯅꯤ ꯃꯍꯥꯛ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯀꯝꯄꯅꯤ ꯑꯁꯤꯗ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯗꯦ ꯁꯤꯐꯇ ꯑꯣꯏꯅ ꯊꯕꯛ ꯄꯨꯏ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯅꯥꯏꯠ ꯁꯤꯐꯇ ꯄꯨꯕꯁꯨ ꯌꯥꯎꯏ ꯔꯣꯖ ꯑꯁꯤ ꯌꯥꯝꯅ ꯇꯦꯂꯦꯟꯇꯦꯗ ꯑꯣꯏ ꯃꯤꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯏ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯤ ꯊꯕꯛ ꯍꯦꯛ ꯆꯪꯂꯛꯄꯒ ꯍꯞꯇꯥ ꯈꯔꯗ ꯃꯍꯥꯛ ꯑꯣꯐꯤꯁ ꯑꯁꯤꯗ ꯃꯌꯥꯝꯅ ꯁꯛ ꯈꯪꯅꯕ ꯄꯣꯄꯨꯂꯔ ꯑꯣꯏꯔꯛꯈꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯀꯌꯥ ꯃꯍꯥꯛꯀ ꯐ꯭ꯔꯦꯟ ꯑꯣꯏꯔꯛꯈꯤ ꯑꯁꯨꯝꯅ ꯑꯣꯐꯤꯁꯀꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯈꯤ ꯃꯍꯥꯛ ꯊꯕꯛ ꯇꯧꯕ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯅꯣꯡꯃ ꯔꯣꯖ ꯑꯁꯤ ꯅꯥꯏꯠ ꯁꯤꯐꯇ ꯇꯥꯕ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯊꯕꯛ ꯇꯧꯗꯨꯅ ꯍꯥꯟꯅꯒꯨꯝ ꯂꯩꯔꯝꯃꯤ ꯄꯨꯡ 12:30 ꯇꯥꯔꯛꯄꯗ ꯏꯟꯕꯥꯎꯟ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯀꯅꯥꯅꯁꯨ ꯐꯣꯟ ꯑꯗꯨ ꯔꯤꯁꯤꯚ ꯇꯧꯔꯝꯗꯦ ꯑꯁꯨꯝꯅ ꯏꯟꯕꯥꯎꯟ ꯀꯣꯜ ꯑꯁꯤ ꯃꯤꯅꯤꯠ 5 ꯅꯠꯇ꯭ꯔꯒ 6 ꯀꯨꯝꯕ ꯑꯣꯏꯅ ꯑꯣꯏ ꯀꯁꯇꯃꯔꯒ ꯋꯥꯔꯤ ꯁꯥꯕꯗ ꯆꯪꯕ ꯃꯇꯝ ꯑꯁꯤ ꯔꯣꯖꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯍꯦꯜꯂꯣ ꯔꯣꯖꯅꯦ ꯄꯥꯏꯔꯛꯂꯤꯁꯦ ꯁꯦꯐ꯭ꯔꯣꯟ ꯒ꯭ꯂꯣꯕꯦꯜ ꯀꯝꯄꯅꯤꯒꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯀꯣꯂꯔ ꯑꯗꯨꯅ ꯖꯦꯅꯔꯦꯜ ꯑꯣꯏꯕ ꯀꯣꯏꯁꯟ ꯈꯔ ꯍꯪꯂꯛꯄꯗꯨꯗ ꯃꯥꯅ ꯃꯇꯤꯛ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯅꯥꯏꯠ ꯁꯤꯐ ꯑꯣꯏꯕꯅ ꯊꯕꯛꯁꯨ ꯀꯥ ꯍꯦꯟꯅ ꯂꯩꯔꯝꯗꯦ ꯃꯌꯥꯝ ꯑꯗꯨ ꯃꯥꯏ ꯊꯣꯛꯄ ꯈꯔꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯌꯦꯡꯗꯨꯅ ꯇꯨꯝꯗꯅꯕ ꯈꯪꯂꯝꯃꯤ ꯈꯔꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝꯅ ꯈꯟꯕꯗ ꯔꯣꯖ ꯑꯗꯨ ꯃꯤꯅꯤꯠ 10 ꯅꯠꯇ꯭ꯔꯒ 35 ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯑꯦꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯄꯨꯡꯈꯥꯏ ꯑꯃ ꯀꯣꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯅ ꯔꯣꯖ ꯑꯗꯨ ꯑꯦꯕꯅꯣꯔꯃꯦꯂꯤ ꯑꯣꯏꯅ ꯇꯧꯕ ꯍꯧꯔꯛꯈꯤ ꯅꯣꯛꯂꯝꯕꯗꯨ ꯇꯣꯛꯂꯒ ꯑꯀꯤꯕ ꯁꯥꯎꯅꯤꯡꯕ ꯁꯛꯇꯝ ꯑꯃ ꯎꯠꯂꯛꯈꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏ ꯂꯣꯏꯅꯅ ꯐꯣꯟ ꯑꯗꯨꯗ ꯉꯥꯡꯂꯣꯏꯗꯕ ꯀꯔꯤꯅꯣ ꯃꯔꯣꯟ ꯈꯪꯗꯕ ꯑꯃ ꯀꯁꯇꯃꯔꯗꯨꯗ ꯉꯥꯡꯂꯝꯃꯤ ꯃꯌꯥꯝ ꯑꯗꯨ ꯔꯣꯖꯀꯤ ꯃꯇꯧ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕ ꯑꯗꯨ ꯎꯕꯗ ꯉꯛꯂꯝꯃꯤ ꯃꯥꯏ ꯃꯃꯥꯟꯅꯕ ꯑꯃꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯇꯦꯂꯤꯐꯣꯟ ꯑꯗꯨ ꯃꯨꯜꯂꯒ ꯀꯁꯇꯃꯔꯗꯨꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯜ ꯑꯗꯨꯗꯤ ꯊꯝꯗꯨꯅ ꯂꯩꯔꯝꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯐꯣꯟ ꯂꯣꯛꯇ ꯆꯦꯛ ꯇꯧꯔꯨꯕꯗ ꯀꯣꯜ ꯑꯗꯨꯗꯤ ꯊꯝꯈꯤꯕ ꯀꯨꯏꯔꯝꯂꯦ ꯃꯤꯅꯤꯠ 32ꯇꯃꯛ ꯑꯦꯛꯇꯤꯚ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯖꯅ ꯄꯨꯡ ꯑꯃ ꯃꯌꯥ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤꯗꯨꯅ ꯀꯅꯥꯒ ꯃꯍꯥꯛ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯔꯤꯔꯥ ꯄ꯭ꯔꯦꯡ ꯇꯧꯔꯤꯔꯥ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯒ ꯀꯣꯛ ꯕꯦꯔꯥ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯗ ꯑꯄꯪ ꯁꯤꯔꯤꯕ ꯖꯥꯠꯂꯥ ꯁ꯭ꯇ꯭ꯔꯦꯟꯖ ꯑꯣꯏꯕ ꯃꯑꯣꯡꯗ ꯔꯣꯖ ꯑꯗꯨ ꯃꯊꯟꯇ ꯃꯨꯇ꯭ꯔꯤ ꯑꯃꯒꯨꯝ ꯆꯤꯌꯔꯗ ꯐꯝꯗꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯏ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯔꯣꯖ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯝꯃꯤ ꯂꯩꯔꯤꯕ ꯑꯦꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝꯗꯨꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯍꯪꯕ ꯍꯪꯒꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯖꯇꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯐꯠ ꯍꯧꯒꯠꯂꯒ ꯑꯦꯛꯖꯤꯠ ꯒꯦꯠ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯂꯩꯔꯤꯕꯗꯨꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯍꯥꯛ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯄꯨꯔꯛꯂꯤꯕꯒꯗꯨ ꯑꯝꯇ ꯄꯨꯈꯤꯔꯝꯗꯦ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯃꯌꯥꯝꯅ ꯃꯁꯤꯕꯨ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯃꯤꯅꯤꯠ ꯈꯔ ꯃꯇꯨꯡ ꯔꯣꯖꯀꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ ꯈꯔꯅ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯕ
ꯑꯣꯐꯤꯁꯇꯨꯗ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨ ꯁꯤꯌꯔ ꯇꯧꯗꯨꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯈꯤ꯫ ꯑꯦꯝꯄ꯭ꯂꯣꯌꯤ ꯈꯔꯗꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯁꯨ ꯌꯥꯎꯔꯦ, ꯑꯆꯨꯝꯕ ꯑꯀꯤꯕ ꯊꯦꯡꯅꯕꯅ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯣꯐꯤꯁ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯔꯣꯖꯁꯨ ꯑꯣꯐꯤꯁ ꯀꯥꯔꯛꯂꯝꯗꯦ꯫ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯇꯩꯅ ꯃꯥꯗꯨ ꯅꯥꯔꯖꯥꯠꯂꯥ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯍꯞꯇꯥ ꯑꯃ ꯍꯦꯟꯅ ꯊꯕꯛ ꯀꯥꯔꯛꯇꯕꯗꯨꯗ ꯅꯥꯕꯗꯒꯤ ꯁꯨꯇꯤ ꯁꯥꯡꯅ ꯂꯧꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯔꯗ ꯋꯥꯔꯀꯤꯡ ꯑꯣꯏꯕꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯣꯐ ꯗ ꯃꯟꯊꯀꯤ ꯇꯥꯏꯇꯜꯁꯨ ꯂꯧꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯔꯝ ꯈꯪꯗꯅ ꯊꯕꯛ ꯂꯦꯞꯈꯤꯕ ꯑꯁꯤꯗ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯔꯤꯖ꯭ꯌꯨꯝ ꯗꯣꯀꯨꯃꯦꯟꯠ ꯊꯤꯒꯠꯇꯨꯅ ꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯃꯗꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯗꯤꯇꯦꯜ ꯀꯌꯥ ꯑꯗꯨ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯅꯦꯖꯔꯒ ꯇꯧꯔꯒ ꯃꯥꯅ ꯂꯩꯔꯝꯕ ꯕꯔꯥꯒꯤ ꯀꯥꯒꯤ ꯃꯄꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯪꯂꯝꯃꯤ꯫ ꯉꯛꯂꯤꯕꯗꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯪꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯕꯔꯥ ꯑꯗꯨꯗ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯊꯪꯅꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯍꯥꯛꯅ ꯍꯪꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯎꯗꯦ, ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯥꯏꯗ ꯂꯩꯕ ꯑꯝꯇ ꯎꯗꯦ ꯍꯥꯏꯅ ꯈꯨꯝꯅꯔꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯗꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯔꯣꯖꯅꯁꯨ ꯊꯕꯛ ꯂꯥꯛꯂꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯑꯦꯗ꯭ꯔꯦꯁꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯃꯠꯇ ꯇꯧꯔꯝꯈꯤꯗꯦ, ꯃꯈꯣꯏꯅꯁꯨ ꯍꯪꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨꯗ ꯊꯤꯒꯠꯄꯗ ꯑꯦꯗ꯭ꯔꯦꯁ ꯑꯃꯗꯤ ꯐꯪꯈꯤ꯫ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯗ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯣꯖꯀꯤ ꯐꯦꯃꯤꯂꯤ ꯎꯅꯕ ꯂꯥꯛꯈꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯐꯦꯃꯤꯂꯤ ꯎꯅꯕꯗ ꯔꯣꯖꯀꯤ ꯃꯇꯥꯡꯗ ꯄꯜꯂꯨꯕꯗ ꯃꯄꯥ ꯑꯗꯨ ꯌꯥꯝꯅ ꯀꯞꯈꯤ꯫ ꯂꯣꯏꯅꯅ ꯃꯥꯗꯤ ꯅꯣꯡꯃ ꯑꯣꯐꯤꯁ ꯍꯜꯂꯛꯄꯗ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯕ ꯄꯨꯈꯠꯂꯛꯄꯗ ꯂꯥꯏꯀꯠꯅꯕ ꯉꯝꯗꯗꯅ ꯁꯤꯈꯤꯕ ꯊꯥ 6 ꯁꯨꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯀꯂꯤꯛꯁ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯑꯀꯤꯕ ꯑꯃꯗꯤ ꯑꯣꯏꯈꯤ꯫ ꯃꯥꯒ ꯀ꯭ꯂꯣꯖꯂꯤ ꯊꯕꯛ ꯁꯨꯃꯤꯟꯅꯔꯝꯕꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯂꯩꯇꯥꯕ ꯉꯝꯂꯝꯗꯦ, ꯑꯀꯤꯕ ꯑꯃꯗꯤ ꯑꯉꯛꯄꯅ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯖꯤꯒꯅꯦꯁꯟ ꯂꯦꯇꯔ ꯊꯥꯖꯅꯕ ꯍꯧꯔꯛꯈꯤ꯫ ꯀꯅꯥ ꯑꯃꯠꯇ ꯊꯥꯖꯕ ꯉꯝꯂꯝꯈꯤꯗꯦ ꯃꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯗꯨ꯫ ꯃꯈꯣꯏꯒ ꯋꯥꯔꯀꯤꯡ ꯗꯦ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯂꯤꯕ ꯃꯤꯗꯨꯕꯨ ꯊꯥ 6 ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗ꯫ ꯂꯣꯏꯅꯅ ꯃꯥꯒ ꯅꯛꯅ ꯂꯩꯃꯤꯟꯅꯔꯝꯕꯁꯤꯡꯗꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯆꯪꯕ ꯐꯥꯎ ꯀꯤꯅꯔꯝꯃꯤ꯫ ꯑꯀꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯣꯐꯤꯁ ꯄꯨꯝꯕ ꯁꯟꯗꯣꯛꯈꯤ꯫ ꯃꯁꯤꯅ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯌꯥꯝꯕ ꯔꯤꯖꯥꯏꯟ ꯇꯧꯈꯤ꯫ ꯆꯃꯝꯅꯕ ꯑꯃꯗꯤ ꯉꯛꯂꯤꯕꯗꯤ ꯑꯁꯤꯕꯅ ꯑꯍꯤꯡꯕ ꯃꯔꯛꯇ ꯀꯝꯗꯧꯅ ꯂꯩꯔꯝꯂꯤꯕ BPO ꯑꯣꯐꯤꯁ ꯑꯁꯤꯗ ꯃꯥꯒꯤ ꯂꯣꯏꯁꯤꯟꯍꯧꯗꯕ ꯊꯕꯛ ꯈꯔ ꯂꯩꯍꯧꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯍꯥꯏꯅꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯦꯅꯦꯖꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯕꯛ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯑꯀꯤꯕꯁꯤꯡ ꯑꯣꯐꯤꯁ ꯑꯃꯗꯤ ꯖꯒꯥ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥ ꯍꯦꯟꯅ ꯀꯤꯅꯕ ꯑꯣꯏꯈꯤ ꯒꯨꯔꯒꯥꯎꯟꯒꯤ ꯖꯒꯥ ꯑꯁꯤꯗ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯕꯅꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫